ꯅꯨꯡꯁꯤꯕꯒꯤ ꯑꯃꯁꯨꯡ ꯊꯧꯖꯥꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯉꯁꯤ ꯑꯩꯒꯤ 110 ꯁꯨꯕ ꯁꯔꯃꯣꯟ ꯑꯅꯧꯕ ꯁꯔꯃꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ 110 ꯁꯨꯕ ꯁꯔꯃꯣꯟ ꯐꯥꯎꯕ ꯄꯨꯊꯣꯛꯆꯕ ꯉꯝꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯖꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯃꯐꯝ ꯑꯅꯤꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯖꯦꯔꯦꯃꯤꯌꯥ ꯄꯟꯗꯨꯞ 8 ꯄꯗ 3 이스라엘기 마푸 이붕어 농탁 농카 아니기 마푸 라닝토나 아숨나 하이리 나코이기 람잣 셈도우 아두 오라바디 아이나 나코이부 마팜 마시다 라이한가니 아두가 마탕다 노바 아노바 wallep나바다기 pakhonjat basingi thabak panduk nipan pada 19 amasung 18dagi yengsi aduga pakhonjat basingi khut thambibada thawai asengbabu pibire haiba simona urabada mahakna makhoida sel katladuna hai aina kanagumba amagi thakta ikhut thamlaga mahakna thawai asengbabu phangnanaba matik ase aingondasu pibiu tamina khraba ibungo mahaki wahiyasi tajari bai khoi mayamgi mathakta nahonana bor pinabiba oirasanu amen ngasi numida sida aigi sarmon asigi hiramoina thamjaba adudi pukning hongdaba kristan asomna thamjabani nungsiraba marupsing aikhoi karigumba matam amamamda cheng changba chak chaba natraga mundaba yanjang chaba yawi masi numit tugi oinadi wakhal pungning amadi hakchang phaba yamna nungaitaba wafamni aduga amuk kanagumba amana yum sagalaga karigumba khudong chadaba amadagi loisinba ngamdaduna maduda mi aduna changna leiba yadaba masisu wakhal pungning yamna nungaitaba aduga migi miengdasu ikai ningai oiba wafamni aduna mapung phadaba chakhattaba amasung loisinba ngamdaba thabak haibase miyoibagi punchida nungaitaba amadi awabagi masakni asumna thajabagi punchidasu mapung phadaba akhoi thawaida chakhattaba sengdaba pungning hongdaba kristan haibase miyoy adugi damakta aduga miyoy adugi maramna mi pumnamakki damaktasu singluptasu ayetpa awabagi wafam ama oiribani tashengbadi kristan haibasidi sengna pungning hongba aduga jisugi matung inbasini adubu singlupta pungning hongdaba kristan yamna leibagi maramna ngasi numida sida aigi hiramase pungning hongdaba kristan asumna thamjabani aina thamjariba hiramasida karigumba asoiba aranba yaurabadi madu ngakpinanaba ina ojasingda ina nolukjabani ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯪꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯃꯤ ꯑꯗꯨꯅꯤ ꯖꯤꯁꯨꯅ ꯄꯥꯄꯤꯁꯤꯡꯕꯨ ꯀꯧꯕꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯄꯥꯄꯤ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗꯨꯗꯤ ꯖꯤꯁꯨꯅ ꯄꯥꯝꯗꯦ ꯄꯥꯄꯤꯁꯤꯡꯅ ꯅꯧꯅ ꯄꯣꯛꯄ ꯇꯥꯏ ꯅꯧꯅ ꯄꯣꯛꯄꯁꯤꯅ ꯑꯁꯦꯡꯕ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗꯨꯗ ꯑꯣꯟꯊꯣꯛꯄꯤꯕꯅꯤ ꯃꯗꯨꯗ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯪꯒꯗꯕꯅꯤ ꯃꯁꯤ ꯕꯥꯏꯕꯜꯒꯤ ꯄ꯭ꯔꯣꯁꯦꯁꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕꯒꯨꯝ ꯖꯦꯔꯦꯃꯤꯌꯥ ꯄꯟꯗꯨꯞ 8ꯀꯤ ꯄꯗ 3 ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯗ ꯅꯈꯣꯏꯒꯤ ꯂꯝꯆꯠ ꯑꯗꯨ ꯆꯨꯝꯊꯣꯛꯎ ꯁꯦꯝꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯁꯦꯡꯅ ꯊꯝꯃꯨ ꯁꯦꯡꯅ ꯍꯤꯡꯉꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯄꯨꯡ ꯐꯥꯗꯕ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯦ ꯃꯐꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯥꯃꯛꯀꯤꯗꯃꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄꯒꯤꯗꯃꯛꯁꯨ ꯁꯤꯡꯂꯨꯞꯇꯁꯨ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯕꯣꯔꯁꯨ ꯐꯪꯕ ꯉꯝꯂꯣꯏ ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯃꯥꯒꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯄꯗ ꯑꯊꯤꯡꯕ ꯑꯌꯦꯠꯄ ꯑꯁꯨꯝ ꯑꯣꯏꯕꯅꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯁꯤꯅ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯕ ꯉꯝꯂꯔꯣꯏ aduna sengna pukning hongdaba haibasigi matangsida masi sengna khangnanaba khudam oina ekhoi kharai bible lagi ekhoi khara yengminasi ahanbada ekhoi pakhon chatba singi thabak pandup nipan gi
pada mapandagina kunmari aina hawa matamdadi pakhonjat basing thabak pandup nipan gi pada tra nipan amasung tra mapan adudi pathok chakhrabani aduna pandup nipan gi pada mapandagina kunmari asida akhona masi akhona bible la phajana parabadi masida angakpa mahai sijinaba Simon koba nupa amagi matangda akhona uba phangbani akhoi pungnamakna angakpa mahi sijinariba Simon gi matangda akhona khangi madudi mahaki jadu mantra haibadugi maramna misingna mabu ishor gi pangal gi thabak ni haina mising aduna matamaduda hainabani misingna sakhang biba mingchat leiba mi amani mahagase hariba matamasida Philip na Jisu gi wa paw matik leina haibadi thawai asengbagi mapana angakpa khudam singa loina na sandokpaduda mioi kaya kaya na Jisu bu lawsilami maduda mahai sijinaba Simon chu Jisu bu thajaduna baptize lawrami aduna Samaria sing aduna Jisu bu lawsinbadu tarabada Peter amasung Johanna Jerusalem dagi laktona makhoi gi namak prarthana tobibaduda makhoi pumnamakna thawai asengba se phangjarami hariba thawai asengba gi thabaksi mahi sijinariba Simon na urabada mahaki nungda lottuna leiramba hakchang gi thabak ado mahaki pungning da lottuna thamlamba hakchang gi thabak ado phongdoragle Simon na Peter amasung Johanna sel katuna haibada sel piraga mana hojik Simon asina haijabase karino madudi nakhoina mi singi mathakta khut thamiraga prarthana tawraga thawai asengba phangduna atopa lona ngangba anaba phanbana chingbagi matik phanglibase masigi matik ase aingonda chu pibiu haina mangna haijabani akhona ningsingminaba yabadi Simon ase baptize lawkhraba Jisu bu thajaba mini adubu mahangna Ishwar bu thawai asengba bu amasung pakhon chatpa singbu minamli Simon gi lamchat asimak ngasi aikhoi gi singlup singda uba phangbani Jisu bu thajare haiduna baptize ti tawkhare adubu nauna poktaba sengdaba pungning hongdaba Christian oibagi maramna makhoi gi pungning da lochinduna thamlamba hakchang gi thabak sing ado pap ki oiba pungning wakhal sing ado phongdoraktuna singlupna awaba ikaiba amadi khudongtiba kaya mayoknaribani kalakpa mihoba khambanba laman khumba sel karamba napal amadi asauba migi asoiba te yengduna leiba migi wa ngangnaraga nungaiba asina chingba hakchangi thabak singi maramna thajaba singi marakta tinba ngamdaba tinaraga su khanaba chainaba nungsinadaba oijaba thiba amasung chauthokpa mingchat pamba ichilinaw mayam ama ngasi ekhoigi singlup sing asida yauribani mahai sijinaba Simon ase hanadi mahak masana amasung mi singnasu maming chatpa Ishwar gi mi ni haina khalamba matik leiba mi ni haina lawnarami adubu Jisu bu losinbagi maramna magi mingchat amasung matik maguna do hantharami aduna Simon na khanbasidi aigi hanagi matik magun do yaudrasu natraga leitaba orabasu karisu kaide adubu Ishwar gi thawai sengbagi mapan hanagumna mingchat leiba matik leiba mi ama onana ba thabak tu tawge haina mangna khanbani aduna thawai sengbagi angakpa thabak ado madu tawge haibase khallaga sel puraktuna sel katlaga sebok sing aduda kari haige abu thawai sengbagi thabak se maunda su pibiu haina haibani Simon hanna hairamba mai sing adusu sel piraga sel katlaga tamlakhiba madu sel piraga tamlakhibani habase mase ekhoi thajaba yabani aduna thawai sengbagi thabak sisu sel piraga mana leige haina mana khanbani Simon asumna tawbagi maru oiba maramdi karino haina haragadi mahangna mingchat pambagi ni mi atopana matik magun leiba mi amagumna VIP amagumna khalhanbado masi mahangna pambani magi hanagi hakchangi oiba kalakpa mihobado napalgi punsi mahaki nungda asum leibagi maramna madu matam chana mahana phongdorakpani aduna sengna pukning hongdaba Christian singdi wafam macha singda di pukning hongba pukchel tingba makhoi phajabado urabasu maru oiba wafam kharadadi sengna pukning hongdaba nungda lochinduna thamba adugumba mayam ama matamda madu singlupna uba phangbani
ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯁꯤꯡꯂꯨꯞꯇ ꯑꯁꯨꯝ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁꯤꯃꯣꯟꯅ ꯁꯦꯜ ꯀꯠꯂꯒ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩꯅꯅꯕ ꯍꯣꯠꯅꯕꯒꯨꯝꯅ ꯉꯁꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯁꯦꯜ ꯐꯪꯕꯒꯤ ꯃꯔꯝꯅ ꯈ꯭ꯔꯤꯁꯇꯥꯟ ꯁꯥꯕ ꯊꯧꯒꯜꯂꯣꯏ ꯁꯥꯁꯤꯟꯅꯕ, ꯁꯤꯡꯂꯨꯞꯇ ꯐꯝ ꯑꯃ ꯀꯟꯕꯒꯤ ꯃꯔꯝꯅ, ꯁꯤꯡꯂꯨꯞꯇ ꯑꯩꯒꯤ ꯍꯥꯏꯕ ꯇꯥꯕꯒꯤ ꯃꯔꯝꯅ, ꯑꯗꯨꯒ ꯑꯣꯏꯖꯕ ꯐꯪꯕꯒꯤ ꯃꯤꯡꯆꯠ ꯂꯩꯕ ꯄꯥꯡꯒꯜ ꯃꯇꯤꯛ ꯂꯩꯕꯒꯤ ꯃꯔꯝꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯌꯥꯎꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯥꯕꯤꯗ꯭ꯔꯕ ꯃꯇꯝ, ꯑꯣꯏꯖꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯗꯅ ꯁꯤꯡꯂꯨꯞꯇ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯍꯟꯗꯨꯅ ꯁꯤꯡꯂꯨꯞꯀꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯝꯂꯒ ꯖꯤꯁꯨꯕꯨ ꯊꯥꯗꯣꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯖꯔꯦ ꯍꯥꯏꯗꯨꯅ ꯕꯞꯇꯥꯏꯖ ꯂꯧꯕ, ꯆꯔꯆ ꯀꯥꯕ, ꯁꯤꯡꯂꯨꯞꯀꯤ ꯊꯕꯛ ꯈꯨꯗꯤꯡꯗ ꯁꯔꯨꯛ ꯌꯥꯕ ꯈꯛꯇꯅ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯅꯨꯡꯁꯤꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯠꯊꯣꯛꯄꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯣꯏꯖꯕ ꯊꯤꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣই ꯈꯪꯕ ꯇꯥꯏ꯫ ꯃꯔꯝꯗꯤ ꯖꯤꯁꯨꯅꯁꯨ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯁꯔꯒ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯊꯥꯖꯕꯒꯤ ꯃꯍꯩ ꯑꯗꯨ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ꯫ ꯁꯤꯃꯣꯟꯁꯨ ꯕꯞꯇꯥꯏꯖ ꯂꯧꯕ ꯑꯣꯏꯔꯕꯁꯨ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯃꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯊꯕꯛ ꯑꯗꯣ ꯏꯐꯣꯡ ꯐꯣꯡꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯅꯤ꯫ ꯑꯁꯤꯅꯅꯤ ꯄꯤꯇꯔꯅ ꯁꯤꯃꯣꯟꯗ ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯆꯨꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤ ꯐꯠꯇꯕ ꯑꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ, ꯅꯪꯗꯤ ꯅꯁꯤꯡꯈꯥ ꯐꯠꯇꯕ ꯙꯔꯃ ꯅꯠꯇꯕꯒꯤ ꯑꯄꯨꯟꯕꯗ ꯂꯩ ꯍꯥꯏꯅ ꯄꯤꯇꯔꯅ ꯁꯤꯃꯣꯟꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯇ ꯁꯤꯃꯣꯟꯒꯨꯝꯕ ꯃꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯅꯤꯡꯉꯥꯏꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯗ ꯉꯁꯤ ꯄꯤꯇꯔꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯃꯁꯤ ꯍꯥꯏꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯐꯩ꯫ ꯑꯗꯨꯅ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯦ ꯊꯥꯖꯗꯕꯁꯤꯡꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯁꯦ ꯊꯥꯖꯗꯕꯁꯤꯡꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯤ ꯖꯤꯁꯨꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯕ, ꯁꯤꯡꯂꯨꯞꯄꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ, ꯁꯤꯡꯂꯨꯞ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯍꯟꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯗꯣꯝꯅ ꯉꯁꯤ ꯊꯋꯥꯏꯗ ꯆꯥꯎꯈꯠꯇꯕ, ꯁꯦꯡꯗꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯔꯤꯒꯨꯝꯕ ꯈꯪꯕꯤꯕ ꯊꯣꯛꯂꯕ, ꯑꯩ ꯑꯁꯦ ꯁꯦꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯁꯦ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯈꯟꯕꯤꯔꯒꯗꯤ ꯏꯁꯣꯔꯒꯤꯗꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯌꯨ꯫ ꯕꯥꯏꯕꯜ ꯄꯥꯕꯗ, ꯁꯤꯡꯂꯨꯞ ꯇꯤꯟꯅꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯁꯦꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯍꯥꯏꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯆꯪꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯣꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯀ꯭ꯔꯣꯁ ꯂꯧꯈꯠꯇꯨꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯀ꯭ꯔꯣꯁꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯔꯒ ꯅꯠꯇ꯭ꯔꯒ ꯇꯥꯔꯨꯔꯒ ꯍꯦꯛꯇ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ꯫ ꯁꯤꯃꯣꯟꯁꯨ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯤꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯏꯁꯣꯔꯒꯤ ꯑꯉꯛꯄ ꯊꯕꯛ, ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯣ ꯎꯔꯨꯔꯒ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯈꯤꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯅ ꯁꯤꯡꯂꯨꯞꯇ ꯀꯔꯝꯅ ꯑꯋꯥꯕ ꯄꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯥꯔꯛ ꯄꯟꯗꯨꯞ 1:19-23 ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯈꯔꯗꯤ ꯁꯥꯡꯉꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ, ꯇꯥꯃꯤꯟꯅꯁꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯂꯣꯏꯁꯪꯗ ꯁꯦꯡꯗꯕ ꯊꯋꯥꯏ ꯆꯪꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯔꯛꯏ, "ꯍꯦ ꯅꯖꯔꯦꯠꯀꯤ ꯖꯤꯁꯨ, ꯅꯪꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯊꯣꯛꯅꯕ ꯂꯩꯕꯒꯦ? ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯅꯕ ꯂꯥꯛꯄ꯭ꯔꯥ? ꯑꯩꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯏ, ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯥꯕꯨ ꯈꯥꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯊꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒ ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯅꯣꯏꯍꯠꯂꯝꯂꯒ ꯑꯋꯥꯡꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯗꯨꯅ ꯃꯉꯣꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯥꯏꯕꯗꯤ ꯃꯥꯔꯛ ꯄꯟꯗꯨꯞ 1:19-23 ꯑꯁꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯏꯁꯣꯔ ꯈꯨꯔꯨꯝꯂꯤꯕ, ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤꯕ ꯃꯐꯝ ꯅꯤꯡꯅꯁꯪ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯅꯨꯡꯗ ꯁꯦꯡꯗꯕ ꯊꯋꯥꯏꯅ ꯂꯣꯏꯅꯔꯝꯃꯤ꯫
ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯤꯡꯅ ꯁꯪꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯏꯁꯣꯔꯕꯨ ꯊꯥꯖꯕꯁꯤꯡ, ꯏꯁꯣꯔꯕꯨ ꯊꯤꯖꯕꯁꯤꯡ, ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯇꯥꯕ ꯂꯥꯛꯂꯤꯕꯅꯤ. ꯅꯤꯡꯅ ꯁꯪꯗ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕꯁꯤꯡꯒꯤ ꯅꯨꯡꯗ ꯁꯦꯡꯗꯕ ꯊꯋꯥꯏꯅ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯇꯥꯕꯗ ꯍꯩꯅꯗꯕ ꯋꯥꯐꯝꯅꯤ. ꯇꯁꯦꯡꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯁꯨ ꯁꯦꯡꯗꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯤ ꯑꯃꯗ ꯁꯦꯡꯗꯕ ꯊꯋꯥꯏꯅ ꯂꯣꯏꯅꯕ ꯌꯥꯕꯅꯤ. ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯥꯖꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ, ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯇ ꯌꯥꯎꯔꯤꯕꯅꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯤꯡꯂꯨꯞꯇ ꯌꯥꯎꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥꯁꯨ ꯇꯧꯏ, ꯕꯥꯏꯕꯜꯁꯨ ꯄꯥꯏ, ꯊꯥꯒꯠ ꯏꯁꯩꯁꯨ ꯁꯛꯏ, ꯄꯥꯎꯁꯨ ꯁꯟꯗꯣꯛꯏ, ꯑꯗꯨꯕꯨ ꯁꯦꯡꯗꯕ ꯊꯋꯥꯏꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯔꯤ. ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯒꯤꯅꯤ. ꯃꯗꯨꯒꯤ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯒꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛꯄꯨ ꯊꯧꯁꯥꯗꯕ, ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯤꯅꯝꯕ, ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯊꯧꯁꯥꯗꯕ, ꯑꯃꯁꯨꯡ ꯃꯁꯥꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯍꯟꯗꯕꯒꯤꯅꯤ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯁꯩꯇꯥꯟꯅ ꯆꯪꯉꯛꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯐꯪꯂꯤꯕꯅꯤ. ꯁꯤꯃꯣꯟꯒꯨꯝꯅ ꯊꯥꯖꯕꯅꯤꯗꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯤꯅꯝꯕ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯗꯕ, ꯐꯠꯇꯕ ꯊꯕꯛꯇꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ, ꯍꯥꯏꯔꯁꯨ ꯇꯥꯗꯕ, ꯁꯤꯡꯂꯨꯞꯄꯨ ꯊꯧꯁꯥꯗꯕ, ꯅꯤꯡꯅꯁꯪ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯕꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ, ꯑꯗꯨꯒ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯁꯦꯡꯗꯕ ꯄꯨꯝꯅꯃꯛ ꯇꯧꯕ, ꯃꯁꯤꯅꯤ ꯏꯁꯣꯔꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯤꯅꯝꯕ, ꯏꯁꯣꯔꯒꯤ ꯂꯩꯕꯥꯛꯄꯨ ꯊꯧꯁꯥꯗꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ. ꯑꯁꯤꯒꯨꯝꯕ ꯊꯋꯥꯏꯅ ꯊꯟꯗꯕ ꯃꯤꯁꯤꯡ ꯑꯁꯤꯗꯅꯤ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯁꯦꯡꯗꯕ ꯊꯋꯥꯏꯗꯨꯅ ꯆꯠꯈꯤꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯊꯋꯥꯏ ꯇꯔꯦꯠ ꯑꯃꯒ ꯊꯤꯗꯨꯅ ꯄꯨꯔꯛꯇꯨꯅ ꯃꯤꯗꯨꯗ ꯆꯪꯉꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ. ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯏꯁꯣꯔꯒꯤ ꯊꯧꯒꯟꯗ, ꯏꯁꯣꯔ ꯈꯨꯔꯨꯝꯕꯒꯤ ꯃꯤꯇꯤꯟꯗ ꯁꯔꯨꯛ ꯌꯥꯔꯕꯁꯨ, ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯅꯨꯡꯗꯗꯤ ꯁꯦꯡꯗꯕ ꯊꯋꯥꯏꯅ ꯂꯣꯏꯅꯔꯤꯕꯅꯤ. ꯉꯁꯤ ꯁꯤꯡꯂꯨꯞꯇ ꯌꯥꯎꯔꯝꯕ, ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕ ꯁꯥꯗꯨꯅ ꯊꯧꯒꯟ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯈꯠꯅꯕ, ꯆꯩꯅꯕ, ꯑꯗꯨꯒ ꯂꯥꯟꯅꯕ ꯊꯕꯛ ꯐꯥꯎꯕ ꯇꯧꯗꯨꯅ ꯁꯤꯡꯂꯨꯞꯀꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯝꯕ, ꯖꯤꯁꯨꯕꯨ ꯊꯥꯗꯣꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯂꯤ, ꯑꯩꯈꯣꯏꯅ ꯎꯔꯤꯕꯅꯤ. ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ. ꯃꯈꯣꯏꯗꯨꯅ ꯁꯤꯡꯂꯨꯞꯀꯤ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯀꯌꯥ ꯊꯣꯛꯍꯜꯂꯤ. ꯑꯗꯨꯅ ꯁꯦꯡꯗꯕ ꯊꯋꯥꯏꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯗ ꯆꯪꯉꯛꯄꯁꯦ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯒꯤ ꯈꯨꯗꯝꯅꯤ. ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ꯭ꯔꯥ? ꯃꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ. ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯣꯔꯣꯛꯁꯦ ꯁꯩꯇꯥꯟꯅ ꯃꯤꯑꯣꯏꯕꯗ ꯈꯪꯕ ꯉꯝꯍꯟꯗꯕꯅꯤ. ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕ ꯈꯟꯊꯍꯟꯗꯕꯅꯤ. ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯔꯗꯤ ꯁꯔꯒꯗ ꯅꯈꯣꯏ ꯑꯁꯨꯝ ꯆꯠꯄꯤꯔꯣ, ꯑꯩꯈꯣꯏꯗꯤ ꯅꯣꯔꯣꯛꯇ ꯑꯁꯨꯝ ꯆꯠꯆꯔꯒꯦ ꯍꯥꯏꯕ ꯌꯥꯎꯏ. ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯞꯀꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯤ. ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯆꯥꯎꯈꯠꯄꯁꯨ ꯌꯥꯎꯏ, ꯆꯥꯎꯈꯠꯅꯅꯕꯁꯨ ꯀꯟꯅ ꯃꯈꯣꯏꯅ ꯍꯣꯠꯅꯩ. ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯁꯨꯝ 인ꯕ ꯌꯥꯎꯔꯤ. ꯃꯁꯤꯁꯤꯡ ꯑꯁꯦ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯈꯨꯗꯝꯅꯤ. ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗꯒꯤ ꯈꯨꯗꯝ ꯑꯃꯒ ꯌꯦꯡꯁꯤ. ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯡꯊꯥꯔꯣꯟ ꯄꯟꯗꯨꯞ 25 ꯄꯗ 1 ꯐꯥꯎꯕ, ꯄꯗ 1 ꯄꯗ 7 ꯐꯥꯎꯕ ꯃꯁꯤꯗ ꯌꯦꯡꯁꯤ. ꯃꯁꯤ ꯈꯔꯗꯤ ꯁꯥꯡꯉꯦ, ꯑꯩ ꯄꯥꯊꯣꯛꯆꯔꯔꯣꯏꯒꯦ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯣꯖꯥꯁꯤꯡꯅ ꯁꯤꯡꯊꯥꯔꯣꯟ ꯄꯟꯗꯨꯞ 25 ꯄꯗ 1-7 ꯃꯁꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯌꯦꯡꯂꯕꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ 이스라엘ꯁꯤꯡꯅ 이집트ꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯗꯨꯅ ꯏꯁꯣꯔꯒꯤ ꯑꯉꯛꯄ ꯈꯨꯗꯝ ꯑꯃꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯎꯈꯤ. ꯃꯈꯣꯏꯒꯤ ꯃꯃꯤꯠꯃꯛꯅ ꯏꯁꯣꯔꯕꯨ ꯎꯕꯒꯨꯝꯅ ꯃꯈꯣꯏ ꯎꯈ꯭ꯔꯕꯅꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯟ ꯌꯧꯅꯕ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯤꯇꯤꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯃꯣꯑꯥꯕ ꯅꯤꯉꯣꯜꯁꯤꯡꯒ ꯃꯈꯣꯏ ꯆꯥꯛꯇꯤꯟ ꯐꯤꯗꯤꯟꯅꯔꯝꯃꯤ. ꯃꯣꯑꯥꯕ ꯅꯤꯉꯣꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯗ ꯊꯧ ꯇꯧꯕ ꯃꯇꯝꯗ ꯀꯧꯗꯨꯅ ꯂꯥꯏꯗ ꯀꯠꯄ ꯄꯣꯠꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯄꯤꯖꯔꯝꯃꯤ. ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯨꯔꯨꯝꯍꯜꯂꯝꯃꯤ. ꯃꯗꯨꯗ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯍꯥꯟꯕ ꯅꯠꯇꯦ. ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ 이스라엘ꯒꯤ 이තිꯍꯥꯁꯇ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯕꯅꯤ. ꯃꯈꯣꯏ ꯊꯃꯣꯏ ꯀꯟꯕꯒꯤ ꯃꯔꯝꯅ ꯍꯥꯏꯕ ꯏꯟꯒꯦ, ꯄꯨꯛꯅꯤꯡ ꯍꯣꯡꯒꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯟꯕ ꯂꯩꯇꯦ. ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯇꯁꯨ ꯍꯥꯏꯕ ꯏꯟꯗꯕ, ꯁꯤꯡꯂꯨꯞꯀꯤ ꯑꯣꯖꯥꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯗ ꯍꯥꯏꯔꯁꯨ ꯂꯧꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕꯅꯤ.
ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯕꯗꯤ ꯀꯔꯤꯗꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯃꯈꯣꯏꯒꯤ ꯐꯅꯅꯕ ꯍꯥꯏꯕ ꯃꯇꯝ ꯑꯗꯣ ꯃꯗꯨ ꯈꯛꯇꯗꯅꯤ. ꯏꯁꯣꯔꯒꯤ ꯕꯣꯔ ꯐꯪꯕ ꯌꯥꯕ ꯂꯝꯆꯠꯇ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯕ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯥꯕ ꯄꯥꯝꯗꯦ. ꯍꯥꯏꯔꯁꯨ ꯇꯥꯔꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯗ ꯍꯥꯞꯇꯦ. ꯑꯗꯨꯅ ꯁꯤꯡꯂꯨꯞꯇ ꯌꯥꯎꯅ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯄꯥꯝꯕꯅꯤ. ꯃꯔꯨꯞꯁꯤꯡ, ꯃꯁꯤ ꯁꯦꯡꯗꯕ, ꯊꯋꯥꯏꯗ ꯆꯥꯎꯈꯠꯇꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯈꯨꯗꯝꯅꯤ. ꯑꯗꯨꯅ 이스라엘 ꯃꯆꯥꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯁꯤꯒꯤ ꯂꯝꯆꯠꯁꯤꯒꯤ ꯃꯔꯝꯅ ꯂꯥꯏꯅꯤꯡꯊꯧꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯅ ꯃꯧꯁꯤꯗ ꯌꯥꯊꯪ ꯇꯧꯈꯤꯕꯅꯤ. ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯤꯇꯤꯟꯁꯪꯒꯤ ꯃꯃꯥꯡꯗꯨꯗ ꯀꯞꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯃꯈꯣꯏ ꯂꯩꯔꯝꯃꯤ. ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕꯒꯤ ꯃꯔꯝꯅ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯑꯅꯥ ꯅꯪꯂꯦ, ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯐꯒꯗꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯗ ꯀꯞꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯃꯛꯇꯗ 이스라엘 ꯅꯨꯄꯥ ꯑꯃꯅ ꯃꯤꯗꯤꯌꯥꯟ ꯅꯤꯡꯉꯣꯜ ꯑꯃ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯑꯁꯨꯛ ꯁꯥꯊꯤꯅ ꯑꯃꯣꯠꯄ ꯄꯥꯞꯀꯤ ꯊꯕꯛ, ꯍꯥꯏꯕ ꯏꯟꯗꯕ, ꯙꯔꯃ ꯆꯦꯟꯗꯕ, ꯏꯀꯥꯏ ꯈꯪꯗꯕ, ꯑꯣꯛꯇꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯗꯥꯏꯗꯒꯤ ꯆꯪꯉꯛꯄꯅꯣ? ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯒꯦ ꯍꯥꯏꯅ ꯈꯟꯗꯕꯒꯤꯅꯤ. ꯃꯈꯣꯏꯅ ꯃꯧꯁꯤꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯑꯃꯁꯨꯡ ꯏꯁꯣꯔꯕꯨ ꯀꯤꯗꯕꯒꯤ ꯃꯔꯝꯅꯅꯤ. ꯃꯈꯣꯏꯅ ꯁꯤꯡꯂꯨꯞꯄꯨ ꯀꯤꯗꯦ, ꯊꯧꯁꯥꯗꯦ. ꯃꯊꯪ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯕꯒꯤꯗꯃꯛ ꯀꯞꯅꯔꯤꯕꯗꯣ ꯀꯔꯤꯁꯨ ꯃꯈꯣꯏꯅ ꯈꯟꯕꯤꯗꯦ. ꯁꯤꯡꯂꯨꯞꯀꯤ ꯄꯣꯠꯂꯨꯝ ꯑꯗꯣ ꯀꯔꯤꯁꯨ ꯈꯟꯗꯕꯤꯗ ꯁꯤꯡꯂꯨꯞꯀ ꯃꯔꯤ ꯂꯩꯅꯗꯕꯒꯨꯝ ꯃꯈꯣꯏꯅ ꯇꯧꯕꯅꯤ. ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯗꯣ 24,000ꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ. ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯨꯄꯥꯗꯨꯒ ꯃꯤꯗꯤꯌꯥꯟ ꯅꯤꯡꯉꯣꯜ ꯑꯗꯨꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯤ ꯁꯤꯕꯗꯣ ꯂꯦꯞꯈꯤꯕꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ. ꯃꯔꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯐꯠꯇꯕ ꯄꯥꯞꯀꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝ ꯍꯤꯡꯍꯟꯕꯅꯤ. ꯄꯥꯞꯀꯤ ꯊꯕꯛ ꯑꯗꯨ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯁꯨꯝ ꯂꯩꯕꯅꯤ. ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ. ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ. ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯔꯝꯅ ꯃꯤ 24,000 ꯁꯤꯈꯤꯕꯅꯤ. ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯃꯤ ꯈꯔꯒꯤ ꯃꯔꯝꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯣꯟꯊꯗꯨꯅ ꯁꯤꯊꯈꯤꯕ ꯌꯥꯎꯔꯤ. ꯃꯤ ꯈꯔ ꯑꯗꯨꯒꯤ ꯃꯔꯝꯅ ꯏꯁꯣꯔꯕꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯐꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞ ꯑꯁꯤ ꯑꯐꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯁꯨ ꯃꯤ ꯈꯔꯒꯤ ꯃꯔꯝꯅ ꯊꯥꯖꯧ ꯍꯥꯏꯕ, ꯖꯤꯁꯨꯕꯨ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗꯦ. ꯁꯤꯡꯂꯨꯞꯀꯤ ꯑꯃꯁꯨꯡ ꯊꯧꯒꯜꯂꯣꯏꯁꯤꯡꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯈꯥꯡꯂꯤꯕꯅꯤ ꯑꯁꯨꯝꯅ. ꯑꯗꯨꯅ ꯁꯦꯡꯗꯕ, ꯊꯋꯥꯏꯗ ꯆꯥꯎꯈꯠꯇꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯩ ꯁꯤꯖꯤꯟꯅꯕ ꯁꯤꯃꯣꯟꯒꯤ ꯃꯇꯥꯡꯗ ꯇꯥꯔꯦ. ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯑꯔꯤꯕ ꯃꯤꯄꯥꯜ, ꯃꯤꯡꯆꯠ ꯄꯥꯟꯕꯒꯤ ꯀꯂꯛ ꯃꯤꯍꯧꯕ ꯂꯩꯔꯝꯕ, ꯑꯗꯨꯒ ꯃꯊꯪꯗꯅ ꯅꯤꯡꯅꯁꯪꯗ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯕꯁꯨ ꯃꯤ ꯑꯃꯒꯤ ꯅꯨꯡꯗ ꯁꯦꯡꯗꯕ, ꯊꯋꯥꯏꯅ ꯂꯣꯏꯅꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯇꯥꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯇꯤꯝꯗ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯒꯤ ꯅꯨꯡꯗ ꯀꯌꯥꯇ ꯑꯃꯣꯠꯄ ꯐꯠꯇꯕ ꯄꯥꯞꯀꯤ ꯋꯥꯈꯜ ꯂꯩꯔꯝꯕ. ꯑꯁꯨꯝꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ. ꯃꯗꯨꯗꯤ ꯑꯈꯥꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯒ ꯖꯨꯗꯥ ꯏꯁꯀꯥꯔꯤꯌꯣꯠꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯒ ꯑꯅꯅꯤꯌꯥꯁ ꯁꯐꯤꯔꯥꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ. ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯃꯤ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯤꯁꯤ ꯊꯤꯅ ꯁꯤꯈꯤꯕꯅꯤ. ꯃꯈꯣꯏꯒꯤ ꯃꯔꯝꯅ ꯑꯇꯣꯞꯄꯁꯤꯡꯅꯁꯨ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯅꯪꯈꯤꯕꯅꯤ. ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯦꯡꯗꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟꯁꯦ ꯅꯪ ꯑꯩꯁꯨꯅꯤ ꯍꯥꯏꯅ ꯑꯗꯣꯝꯅ ꯈꯟꯕꯤꯔꯒꯗꯤ, ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯅ ꯃꯁꯛ ꯈꯪꯕꯤꯕ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯁꯨꯅꯤ ꯍꯥꯏꯅ ꯑꯗꯣꯝꯅ ꯈꯪꯕ ꯂꯩꯔꯒꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ. ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ, ꯋꯥꯔꯛꯇꯨꯅ ꯑꯆꯨꯝꯕ, ꯑꯁꯦꯡꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯟꯅ ꯍꯥꯏꯖꯅꯤꯡꯉꯤ. ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ. ꯃꯔꯝꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯦ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯅꯤ. ꯖꯤꯁꯨꯕꯨ ꯊꯥꯖꯗꯕ ꯃꯤꯁꯤꯡꯗꯒꯤꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯡꯂꯨꯞꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕꯅꯤ. ꯃꯁꯤ ꯑꯩꯈꯣই ꯈꯪꯕ ꯐꯩ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯤꯃꯣꯊꯤ ꯄꯟꯗꯨꯞ 1 ꯄꯗ 19 ꯑꯍꯥꯟꯕ ꯇꯤꯃꯣꯊꯤ ꯄꯟꯗꯨꯞ 1 ꯄꯗ 19 ꯄꯗ 17 ꯐꯥꯎꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ. ꯑꯍꯥꯟꯕ ꯇꯤꯃꯣꯊꯤ ꯄꯟꯗꯨꯞ 1 19 18.
ꯃꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕꯁꯦ ꯏꯆꯥ ꯇꯤꯃꯣꯊꯤꯌꯣ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯍꯥꯟꯅ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯇꯨꯡ ꯏꯟꯅ ꯌꯥꯊꯪ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯤ ꯇꯥꯛꯊꯣꯛꯄ ꯋꯥ ꯑꯁꯤꯅ ꯅꯍꯥꯛ ꯑꯐꯕ ꯂꯥꯟ ꯁꯣꯛꯅꯕ ꯑꯗꯨ ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯐꯕ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯅꯕ ꯄꯨꯛꯅꯤꯡ ꯄꯥꯏꯗꯨꯅ ꯁꯣꯛꯅꯧ ꯄꯨꯛꯅꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯗꯒꯤ ꯏꯟꯊꯣꯛꯈꯤꯗꯨꯅ ꯊꯥꯖꯕꯒꯤ ꯃꯔꯤꯗ ꯍꯤ ꯀꯥꯏꯕ ꯅꯪꯂꯦ ꯃꯁꯤꯗ ꯄꯣꯜꯅ ꯇꯤꯃꯣꯊꯤꯗ ꯍꯥꯏꯕꯁꯤ ꯅꯪꯅ ꯑꯐꯕ ꯂꯥꯟ ꯁꯣꯛꯅꯕ ꯑꯗꯨ ꯁꯣꯛꯅꯧ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯔꯨꯞꯁꯤꯡ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯊꯥꯖꯕꯁꯦ ꯑꯍꯤꯡꯕ ꯑꯣꯏꯅ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏ ꯁꯩꯇꯥꯟꯒꯤ ꯂꯥꯂꯣꯡ ꯈꯨꯗꯤꯡꯃꯛꯀ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯂꯥꯟꯊꯦꯡꯅꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯅ ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯅꯕ ꯄꯨꯛꯅꯤꯡꯗꯣ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯩꯈꯣই ꯁꯣꯛꯅꯕ ꯇꯥꯕꯅꯤ ꯃꯁꯤꯕꯨ ꯆꯦꯠꯅ ꯄꯥꯏꯗꯕꯁꯤꯡ ꯑꯗꯨꯅ ꯊꯥꯖꯕꯒꯤ ꯃꯔꯤꯗ ꯍꯤ ꯀꯥꯏꯕ ꯅꯪꯂꯦ ꯍꯥꯏꯅ ꯄꯣꯜꯅ ꯇꯤꯃꯣꯊꯤꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯍꯤꯗꯣ ꯂꯨꯐꯝ ꯊꯣꯛꯇꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯃꯃꯜ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯀ꯭ꯔꯣꯁꯇ ꯑꯋꯥꯕ ꯈꯥꯡꯈꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯀꯌꯥꯔꯛ ꯏꯁꯣꯔꯗ ꯍꯥꯏꯖꯈꯤꯕꯅꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯪ ꯑꯩꯒꯤꯗꯃꯛ ꯅꯪ ꯑꯩꯅ ꯃꯥꯡꯗꯅꯕꯒꯤꯗꯃꯛ ꯂꯨꯞꯈꯤꯗꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯁꯦ ꯀꯔꯤꯗ ꯑꯋꯥꯠꯄ ꯆꯥꯎꯈꯠꯇꯕ ꯑꯁꯣꯟꯕ ꯁꯦꯡꯗꯕ ꯂꯩꯔꯤ ꯃꯗꯨ ꯊꯤꯗꯣꯛꯅꯅꯕ ꯈꯪꯅꯅꯕ ꯍꯣꯠꯅꯁꯤ ꯃꯗꯨꯗꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯑꯩꯒꯤ ꯁꯦꯡꯗꯕ ꯑꯩꯒꯤ ꯑꯋꯥꯠꯄꯗꯣ ꯐꯖꯅ ꯈꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯑꯩꯁꯦ ꯊꯃꯣꯏ ꯁꯦꯡꯗꯕ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯅꯤ ꯍꯥꯏꯅ ꯈꯪꯂꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯅꯅꯕ ꯊꯋꯥꯏꯗ ꯆꯥꯎꯈꯠꯅꯅꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯗꯨ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯍꯧꯔꯁꯤ ꯃꯔꯝꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯃꯛꯀꯤꯗꯃꯛ ꯃꯤꯁꯤꯡꯒꯤꯗꯃꯛ ꯁꯤꯡꯂꯨꯞꯀꯤꯗꯃꯛ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯁꯦ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯥꯎꯈꯠꯄ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯅꯅꯕ ꯑꯩꯈꯣই ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯁꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣই ꯆꯥꯎꯈꯠꯅꯅꯕ ꯑꯩꯈꯣই ꯍꯣꯠꯅꯔꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ